ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯑꯃꯗꯤ ꯇꯔꯥꯝ ꯅꯣꯛꯆꯔꯤ PK ꯆꯦꯅꯦꯜ ꯄꯣꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯇꯣꯄꯤꯛ ꯑꯃꯃꯝ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯗꯨꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯣꯄꯤꯛ ꯀꯌꯥ ꯑꯃ ꯊꯝꯖꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯉꯁꯤꯁꯨ ꯑꯅꯧꯕ ꯇꯣꯄꯤꯛ ꯑꯃ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ ngasi khudol tamjagadriba topic asi mapung oina aikoina khubak ka mari leinaba tongan tongan ba topic kya am thamjarakpagi manung sanna khujin gi matang da thamjage Adomgi khujin aduna Adomgi punsi lambida amasung pandam da kari piri habasigi matang da khudol tamjage loina na channel asina khudol tamjariba topic sing asida tongan tongan ba suggestion pibirakpa sajo pibirakpa khwai tarabusu channel asigi maikai dagi ngamkhai leitana ngasi sodumak thagasaba phongdoksari haiba wafamje thamjage loinana ngasigi thamjariba topic asimati ai mp3 file oina miyamda khudol tamjage karigumba khudong sadaba kharadagi miyamda mapung phana video file oina uhanjaba ngamjadre masigi dama ngakpigani loinana miyamna hena ngasigi thamjariba topic asida samamnaba amadi doubt leiba yawbiragasu hariba topic asimak live stream da nongma soidana pujarake matamda hena amuk ekoi punamak khangminabagi tanjadu lominasi haiba wafamje thamjage aduga channel asibo subscribe to vidriba singchoduma subscribe to view haiba wafamje ngasisu thamjage aduga thagasariba video kodimak asi hek thagasarakpaga notification da laknabagi damakta bell icon adusu nabiyu haiba wafamje thamjaraga khudol tamjage ngasigi thamjariba topic Adomgi khujil aduna Adomgi punsi da amasung kari pandam piri kari fol piri haibagi matang da khudol tamjage miyeng taminasi PK channel na thamjariba topic asi khudol tamjarage ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯁꯛꯐꯝ ꯑꯃꯒ ꯃꯥꯟꯅꯗꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯛꯐꯝ ꯂꯩꯕꯒꯨꯝ ꯑꯩꯈꯣꯏꯒꯤ ꯌꯥꯎꯔꯤꯕ ꯈꯨꯠꯁꯥꯁꯤꯡ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯈꯨꯖꯤꯟꯁꯤꯡ ꯑꯁꯤꯁꯨ ꯑꯃꯒ ꯃꯥꯟꯅꯗꯦ ꯍꯥꯏꯕ ꯌꯥꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯌꯥꯎꯔꯤꯕ ꯈꯨꯖꯤꯟꯁꯤꯡꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯥꯗ ꯌꯥꯎꯔꯤꯕ ꯈꯨꯖꯤꯟꯁꯤꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤ ꯄꯥꯟꯗꯝꯁꯤꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯥꯟꯗꯝ ꯈꯔ ꯇꯥꯛꯄ ꯌꯥꯕꯒꯤ ꯂꯝꯕꯤ ꯂꯩ ꯍꯥꯏꯔꯤꯕ ꯄꯨꯟꯁꯤ ꯂꯝꯕꯤ ꯄꯥꯟꯗꯝꯁꯤꯡꯁꯤꯗ ꯈꯨꯖꯤꯟꯁꯤꯡꯁꯤꯗ ꯌꯦꯡꯉꯦ ꯍꯥꯏꯔꯒ ꯀꯔꯝꯅ ꯌꯦꯡꯒꯅꯤ ꯍꯥꯏꯕꯗꯨꯅꯤ ꯉꯁꯤ ꯊꯝꯖꯔꯛꯀꯗꯧꯔꯤꯕꯁꯤ ꯑꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯨꯖꯤꯟꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯤ ꯐꯣꯜ ꯂꯩ ꯍꯥꯏꯕꯗꯨ ꯊꯝꯖꯔꯛꯑꯒꯦ ꯑꯍꯥꯟꯕꯗ ꯀꯅꯥꯒꯨꯝꯕ ꯈꯨꯖꯤꯜ ꯑꯗꯨ ꯆꯤꯍꯩ ꯆꯤꯡꯒꯣꯜ ꯍꯥꯏꯕꯗꯤ ꯃꯑꯣꯡ ꯅꯥꯏꯅ ꯄꯥꯛꯂꯕ ꯑꯅꯦꯝ ꯑꯋꯥꯡ ꯂꯩꯕ ꯑꯃꯗꯤ ꯑꯀꯨꯠ ꯑꯇꯣꯡ ꯇꯧꯔꯕ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯒꯟꯕ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯊꯕꯛ ꯆꯤꯟꯒꯟꯕ ꯑꯣꯏꯒꯅꯤ ꯑꯗꯨꯒ khujin adugi naksepta kai subugum tauraba mi adu kok ngauganba I nungsit phakandaba oigali dhatu gi leina pakanba oi nupi organa laiman mari fatkande haibadi khujin si pagaga khujin di pagaga khugi naksep sida nakanda kai subugum na tauraba masu si angauba natraba angauba digi masu ontharakpa leiba taragadi I nungsit fataba oi haibani Ani subada kanaguma misingi khujin maton adu pikna maton naptuna palaba aduga maton tumtakna koirapna palaba aduga tharu angangbagi mari thokthokpoda angangba marina selaba matogum tawraba mi adudi yamna faba oi lai suda pukning jangba kabi oibagi wakhal senba amasung matam punamakta wakhal nauna tak leiba oi aduga angang ma chendrabadi khara phaba wali haibadi khujin sida aikoina khara pikpa oigadaba khujin ji pikaga maton tumtakna tawba aduga ngangli tawbul chenbasi yamna fai haibani aduga angang badu chendragadi fatte angang bu chendaba taragadi inusi su fattaba oi adu angang bu chenbo taradi masagi afaba lambi su yamna leiri masagi inusi tatu yamna phaba su oi aduga lai su fagalakpa oigani haibani aduga mathang sidi mi adugi khujil adu tumna sanglaba aduga tangthak naina ngangna sanglabadi langol longkhungumna palabadi khujin naksep adu masu sengna langna palabadi mahi masing sangkhonba hai singba oi pairaki loksing su yamna fai
aduga khusasu yam haigali lairik lengba kabi gi saktam chenba oigali aduga kala bidya su fagali thabak ta mingthon phangbu su oi aduga wakhal losing saukhatpa oigali haibidi khujin ji khat tum takna nairaba tumna thapik takna tawbasi yamna fai loinana khujin sida aikoina laipum machu sangba su hainai tingkhang man dona hariba sing sida kari kari fol piri habdo mu thamjage mi adu khujil adu laipum sanglaba khujil maton tingkhang gi matogumna tawraba aduga fisarol gi singkap machine gum tawraba haibadi punghut kum tawraba mi adu mi gi thabak te yengsenba sidrap piganba amadi oigali masagi oijaba pamganba mita oina tawgali aduga puksel khoibusu oi thabak te kamjaudi hunganba oi mahai masing kaya haigande asumna khujinda laipum masu changba laipum changbasi yamna fattabusu khara adumuk lei magi fall se habsi khangminasi loinana amuk makhata nai khoni yengba yarisi khujil adu ngangleina na tharu angangba mari thokpa nganglap tawraba aduga gulapi masu kumna tawraba masak matau fajagani I nuksit sengani aduga laibak fabu oigali sing lembo oigali mahima sing haiganba oi masa masusu fangali aduga mapa mapugi lantum phanganba oi loinana loisilakpada khoina khujinda thagumna ngorunana koiba masidi yamna tongnabane thagi machet matogumna leiraba adubu khujinda leiba thagi mong matau haina khangnei mayek sengna leirabadi thamoi phajaba asum mangangba dharma bu ngakna chakpa oigali minusi yamna seli budi losing su yamna sangkholi asigumba khujinda thagi machet leiba sibu khujin tha haina kawi khujinda uriba angobu sing adu thagi mamini haina kabi singna haina basu lei adubu makoi asi lokki leina chengan madi oi ising mari bera toganba ising puksat ki leina naganba amasung ising pongna sakkan masu togali asumna aikoina tongan tongan ba haksang gi mong matau sing sida aikoina khuba ki mari yeng ku matamda khuwak mai yeng ku matamda su mai si yeng jingi matamda khuba ki mong matau yeng ba tang gi mong matau yeng ba amasung khujin gi yeng ba loinana khusagi khudol gi mong matau yeng ma sing si thamjare hariba sing sin so aikoigi yengba yaba lambi aikoina khangjaba yaba lambi da aduk mati yamna leikhre hatare loinana ngasi si ai mong matau si phajana uthokcharaga tawjagen khanjabane du thabuk kitang yadabana maram oraga kariguma problem khara leibidi uthokchadre aduna mayamna bab ta bidaba taraga su live stream da muka lakminaraga aigo hena khangminabgi tanja du lominabgi tanja mai thamjarake aduna loiba phawba tabiba amadi miyeng tabibagi damak channel asigi maikeri ngam khailete thagastab phongdokjari ngasigi damakdadi thamjariba topic asi matang swaida tension janabgi tanja du lojage mathang damuk anoba topic amamuk puduna laksage adongge damak punamak pu loiba phawba tabibgi damak ngam khailete thagasari kanglaipa na yai fare